Manipuri wari leikol na mayam taram na okcheri. Ai khoi miyoi bana shiraba matungda ai khoi gi thawai kadai da chatki. Shiba haibasina ai khoi miyoi bagi aroi ba nattabra. Natragana shikraba thawai singaduna amuk hana mapok ama pokna na ba sem saduna leiribra. Ngasi puduna lakchari ba wari asina India gi Madhya Pradesh hariba mafam asida thokiba yamna tangba amadi angakpa su oiriba. Mapok amuk hana poklakpa reincarnation gi asengba thokiba wari amani. SWARNLATA MISHRA gi mamangi mapok ningsingba. 1948 ta Katni haiba Madhya Pradesh ki khungang amada Mishra family da SWARNLATA MISHRA pokhi. Piklingai dadi angang ama oina normal life da mahak adumak hingi. Adubu mahakna chahi ahum pharakpa adwaida mapaga gari da atopa mafam amada chatpagi lambida chahi ahum da ngairi bi SWARNLATA na khanghaudana khudum bi thinduna lawraklami aigi yum sida leire haiduna numittu dadi mapana angang amana icham chamna phagi oina haibu oiramgani khanduna hoi hoi haiduna themjin birami adubu chahi kharagi matung dadi angang adugi wahai sing adu asengba oirakadoribani SWARNLATA na khara chawkhallaklaba matamda mathanta phamduna ka amadi isai saklami maduna mahaki family bu angakpa ma oihanki mahakna saklibi isai adu ariba marathi lolni family aduna nungtigi ngangnariba hindi lol na lamdi karamna ariba marathi lol adubu khangduna isai du saklibano haibasini amuksu classical kathak dance jagoi sabadasu ahaiba mi amagum chapchana ningthina sarami numidangi chak chaminaba numit amadasu mahakna yum amagi maramda hairami yum adu angauba machu sangi aduga amuba yotki gate pali achauba sumang lei amadi mamangda railway track su lei haiduna mahaki mapana ahanbadadi thoidokna khalludabani adubu hanjin hanjin numit kayani hairapana maram oiduna karino mahakna nganglibase haiduna khanba horaklami 1958 ta SWARNLATA na chahi 10 muk pharakpa matamda makhoi gi family da nupi ma koiraklami mahakna yum aduda hek changlakpada SWARNLATA na changsinduna munna yenglaga hairki nahakti aina masak khangba yamna koire karam tawri nungairibra hanglami thodok adusu SWARNLATA gi family pumba angak ama oinaki adubu thodok asi mamaida loina mari leinarakadoribani asomna SWARNLATA gi mari makhong samnada ba wari singdo toina tarakpana mahaki mapana notebook ama sizinaduna SWARNLATA na ngangliba singdu record toksinduna isinduna thamba horaklami mahaki mapa Mishra matamdugi larik laisu haiba administrative assistant amani mahakna nongma nongmagi SWARNLATA na haikiba wahi sing ningthina isinduna thamlami Mishra su larik laisu haiba miyoi oibana asigumba reincarnation gi wari sing kaya thajagandaba miyoini adubu mahaki hek pokchaba machanupi na asumna taroklabanina record singdu changyeng taunaba tangai phadana thamjilibani SWARNLATA da mahakna hanjin hanjin hangbada paukhum chap manana pibana maram oiduna hojikti mapa Mishra su thajaraklami hojik Mishra na HN Banerjee koba Rajasthan University gi professor amaga pau phaunarami Professor Banerjee matamduda atopa scholar singa punduna asigumba reincarnation gi matangda thijanba miyoini mamangda Professor Banerjee asigumba case kaya paikre adubu asengba praman phangdaba paukhum khenarakpa amadi family members singi maming mathana chingba khenana hairakpa kaya yaurakpana case sing adu solve tawba ngamkhide adubu handaki SWARNLATA gi mapana notebook ta isilamba record kaya sing adu munna yengluraba matungdadi Professor Banerjee yamna interesting oirami mahakna khanjarami asigumba serious oiba case asigumba sini mahakna thijaraklibasi haiduna 1959 da Professor Banerjee Mishra family gi yum aduda makhoibu unaba laklami maru oina SWARNLATA ga hakthengnana wari sanaba pambagini Professor Banerjee Mishra family gi da thunglare matamadu SWARNLATA chahi 13 rom sure SWARNLATA masak matau phajabi mangal lebi nupi macha ama oi Professor Banerjee na mapan isilamba notebook sing adu paiduna SWARNLATA da mahakna mamangi mapuki matangda kari kari khangbano haina hanglami SWARNLATA na notebook ta iriba aduga chapmanana angauba machugi yum amuba yotki gate girls school lama apakpa sumang amadi railway track na chingba singloina hairami
mahakna makhoigi family gi car amasu lei haina hairami madusu achauba praman amani maramdi matamduda adugumba khungang amada car ama leiba haibasi yamna lemjaningai oiba amadi atangba amani Swarnalata Mishra gi mamangi mapokda mahaki maming asi biya pathak kawi amadi Nagpurda mahaki mayum lei haibasini mamangi mapokda 1939 da masagi chahi nifumuk surakpa aduaida mahak nganna siki madu Swarnalata na pokadaba chahi mapan mukki mamangdani details pumba munna yengluraba matungda haujik Professor Banerjee na Swarnalata na mamangi mapokda leirami hairiba mafam aduda chattuna family gi miyoi sing unanaba sem sarami mahak Nagpur gi dama khongsalaklammi Nagpur yoraba matung mahakna Swarnalata na haikibi yumadu thirami yumadu phanglaba matungda Professor Banerjee na family adugi miyoi singa unarami mafamduda Swarnalata na haikiba angauba yum yotki amuba gate girls school achaubu sumang amadi railway track na chingba loina leirambadu professor aduna thengnarami car amasu leirami haibudusu chumlammi family aduna biya pathak kaubi nupi ama leirami 1939 da masagi chahi nifumuk suba adwaida nganna leikhidre haibasisu hairamni pumnamakse chumle khanglaba Professor Banerjee na mahaki thijinbadu mapum phadribanina yamna haisingna atopagi nakong yaukidanaba amadi family du da khangandanaba mawong ama sinduna thijinbadu chatharami haujik Professor Banerjee na pamlebasi Swarnalata Mishra family ga pathak family ga anisi amuktang unahanba haibasini masisu mahakna chingnahandana amadi atopa miyoi sing khanghandanaba yamna haisingna sinba taram asumna 1959 da family animak unahanaba plan adu silami haujik family ani do punnabagi numittu lakli Swarnalata na mahakna hana leirami hairibe yum aduge gate adu hek yobada khanghaudana mamittagi mapi taraklami masa mathanta sonjarami ai yumda halakli haiduna leiramliba pathak family nasu Mishra family bu taramna oklami Swarnalata na sumang hek yobada kachin koya ko yengduna mahakna hana na khangkhiba mafam singdu nungsina yenglami asum yenglambadagi mahakna miyai chalaba nupa amagi manakta changsin khiduna munna yenglaga hairaklami mahakse aigi nupani mahakki maming Pandit Jagannath Pathak kawi leiramliba family ani gi miyoi sing mahakki wafam adu tabada pumngak ngaknarami asumna piklibi nupi macha asina miyai chalaba nupa adubu maming sengna haiduna mahakki nupani hairakpadudani ngaknaribasi amuk Swarnalata na mahakki macha nupa ani lei hai ahal aduna muli kawi aduga atonbaduna Naresh kawi haina hairaklami mahakna hairakliba aduga chap manana machin manau ani do leirami makhoi sumang da thoraklami makhoi bu ubada Swarnalata harau boga loina na kaplami macha ani du bu kausinduna mahakna mamangi mapukta macha singna ningsingba yaba mahakna lebi khiba pot sing panduna hanglami macha singna su ningsingli haina hairaklami madudagi hendoktuna mahakki nupagi machin manau sing amadi makhoigi nupi singi maming amadi masak khangna saktaklami madudagi amuk matamdoda makhoigi yumda thabak sunaba leiba servant amadi kwamana yonba lakpa mi adugi maming hairaklami yumgi sumangda hauba achauba upambi amasu mahakna hairaklami adubu upambi adudi yanthatkre haina yumgi miyoi singna khumlami somdana taunariba phibam sing adu Professor Banerjee na kupna yengsilami mahakna Swarnalata da uriba ahongbasi Swarnalata na mahakki Mishra family dana icham chamna angang oibagi matawdu utli aduga pathak family dana mapung marai pharaba mawamagi matawdu utlami asumna family ani du pung tarit lom chupna unarami haujik Professor Banerjee na mahakki investigation aduda maru oiba machak sing ningthina phangle haina khalami Swarnalata na miyoi singi maming chumna haiba yamna mong hadaba mawamagi mataw amasu utpa asina chingba sing asina masi coincidence amadi natre haibasi khanglami case asimak tungda Dr. Ian Stevenson MD Professor of Psychiatry University of Virginia United States na India da 1961 da laktuna case asi thizilaba matung mahakki lairik 20 cases suggestive of reincarnation haiba mahakki lairik adu da phongki
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯋꯔꯅꯂꯇꯥ ꯃꯤꯁ꯭ꯔꯥꯅ ꯄꯥꯊꯛ ꯐꯦꯃꯤꯂꯤꯒ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯁꯨ ꯎꯅꯗꯨꯅ ꯍꯧꯈꯤꯕ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯃꯥ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯃꯑꯣꯡꯗ ꯎꯠꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯑꯗꯨꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯅꯣꯡꯃ ꯃꯍꯥꯛꯅ ꯂꯨꯄꯥ 1,000 ꯇꯨꯃꯤꯟꯅ ꯃꯉꯣꯟꯗꯒꯤ ꯂꯧꯈꯤꯕꯒꯤ ꯋꯥꯔꯤꯅꯆꯤꯡꯕꯁꯤꯡ ꯍꯥꯏꯔꯝꯃꯤ ꯊꯧꯗꯣꯛꯇꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗ ꯂꯨꯄꯥ 1,000 ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯆꯥꯎꯔꯕ ꯁꯦꯟꯐꯝ ꯑꯃꯅꯤ ꯅꯣꯡꯃꯁꯨ ꯃꯤꯁ꯭ꯔꯥ ꯐꯦꯃꯤꯂꯤꯗ ꯀꯣꯏꯕ ꯂꯥꯛꯈꯤꯕꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯁ꯭ꯔꯥ ꯐꯦꯃꯤꯂꯤꯗ ꯀꯣꯏꯔꯛꯄ ꯃꯇꯝꯗ ꯁ꯭ꯋꯔꯅꯂꯇꯥꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯃꯍꯥꯛꯅ ꯂꯨꯍꯣꯡꯐꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯗꯨꯅ ꯋꯥꯁꯔꯨꯝ ꯆꯪꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯈꯤꯕꯒꯤ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯗꯨ ꯇꯝꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯛꯄ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ ꯁ꯭ꯋꯔꯅꯂꯇꯥꯅ ꯅꯤꯡꯊꯤꯅ ꯃꯔꯥꯊꯤ ꯂꯣꯜꯒꯤ ꯏꯁꯩ ꯁꯛꯄ ꯉꯝꯕ ꯑꯃꯗꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯀꯊꯛ ꯗꯥꯟꯁ ꯅꯤꯡꯊꯤꯅ ꯁꯥꯕ ꯉꯝꯂꯤꯕꯁꯤꯁꯨ ꯀꯦꯁ ꯑꯁꯤꯕꯨ ꯊꯤꯖꯤꯟꯕꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁ꯭ꯔꯥ ꯐꯦꯃꯤꯂꯤ ꯑꯁꯤꯗꯤ ꯍꯤꯟꯗꯤ ꯂꯣꯜ ꯉꯥꯡꯕ ꯕ꯭ꯔꯥꯍꯃꯟ ꯐꯦꯃꯤꯂꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯄꯣꯛꯀꯤ ꯅꯥꯒꯄꯨꯔꯗ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤ ꯑꯗꯨꯅ ꯃꯔꯥꯊꯤ ꯂꯣꯜ ꯉꯥꯡꯕ ꯄꯥꯊꯛ ꯕ꯭ꯔꯥꯍꯃꯟ ꯐꯦꯃꯤꯂꯤꯅꯤ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤꯕꯨ ꯊꯤꯖꯤꯜꯂꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯕꯦꯅꯔꯖꯤ ꯑꯃꯗꯤ ꯑꯥꯏꯟ ꯁ꯭ꯇꯤꯚꯦꯟꯁꯟꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯃꯥꯟꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤꯕꯨ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯧꯔꯤꯕꯅꯤ ꯁ꯭ꯋꯔꯅꯂꯇꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯌꯥꯝꯅ ꯃꯥꯡꯖꯤꯟ ꯊꯥꯕ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯍꯥꯛꯅ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ ꯁ꯭ꯀꯨꯜ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯖꯕꯜꯄꯨꯔ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯀꯣꯂꯦꯖ ꯂꯣꯏꯁꯤꯜꯂꯒ ꯃꯥꯁꯇꯔꯁ ꯗꯤꯒ꯭ꯔꯤ MSc ꯕꯣꯇꯅꯤ ꯁꯕꯖꯦꯛꯇ ꯐꯪꯈꯤ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯃꯍꯥꯛꯀꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯑꯃꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯁ꯭ꯋꯔꯅꯂꯇꯥꯒꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝꯁꯨ ꯂꯥꯛꯈꯤ ꯃꯍꯥꯛ ꯂꯨꯍꯣꯡꯗꯨꯅ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯈꯤ ꯑꯃꯗꯤ ꯃꯆꯥꯁꯨ ꯐꯪꯖꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯂꯩꯔꯝꯕ ꯄꯥꯊꯛ ꯐꯦꯃꯤꯂꯤꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨ ꯎꯠꯂꯝꯃꯤ ꯃꯤꯁ꯭ꯔꯥ ꯐꯦꯃꯤꯂꯤꯗꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯗꯨ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝ ꯄꯥꯜꯂꯕ ꯐꯦꯃꯤꯂꯤ ꯂꯥꯏꯐꯇꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯃꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯗꯨ ꯎꯠꯂꯝꯃꯤ ꯑꯁꯨꯝꯅ ꯉꯁꯤ ꯐꯥꯎꯕꯗ ꯔꯤꯏꯟꯀꯥꯔꯅꯦꯁꯟꯒꯤ ꯀꯦꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁ꯭ꯋꯔꯅꯂꯇꯥ ꯃꯤꯁ꯭ꯔꯥꯒꯤ ꯀꯦꯁ ꯑꯁꯤꯁꯨ ꯌꯥꯝꯅ ꯇꯥꯡꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯗꯨꯅ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯂꯩꯀꯣꯜꯅ ꯄꯨꯖꯔꯛꯄ ꯉꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ